Myanmar junta lebaki mathakta lantingnariba Registral group singna mongla fauduna Khhutsui kya Pusillakliba Asi Thingba Thabak Paikhatpa Houkhre hairi Pawasina makataraduna hai ceasefire taunaduna nakal anigi marakta khut thoknadana leiriba armed organization singi manungda ma oriba National Democratic Alliance Army NDAA ga unaduna Registral group singna mongla fauduna Khhutsui kya Pusillakpada athingba pinaba military junta lengakna khangankiba leikre hairi military junta ki luchingba minongna December thada mikal pangthoknaba sem sariba singa sigi matangdasu National Democratic Alliance Army NDAA gi official singda khangankiba ka loinana Mongla da satok sa singi thabak amadi haksel gi lamda kumang sausinaba mateng pangnabagi wafam singsu thamki hairi National Democratic Alliance Army NDA gi luchingba singbo ariba marup ni haina military junta gi luchingba minongna singtha ki baga loinana military junta na luchingba lengak asibu yaifanaba nungsi sanana amadi amatta oina hingminanaba National Democratic Alliance Army NDA gi luchingba singda fongdoki hairi